amay papungha marong matamamada Nusibadagi nusiba, pamupadaги pamupa, ima. Manipur Student Federation MSFP District Committee adi habadi Imphal West amadi Imphal East ka kusamnarakanda koigi lebak ningmagi saireng kibagi athoi hen sangdamnaba 2024 gi themna kathokbagi ithel amasung puna hingminabagi wakhallonda pangthoiba asi koigi maraiba kidamakta athobasingna hawai hachang yauni kathoktuna ngakpiramba koi athobasingbu ikai khumnaba utpaga loinana ngasigi thoram asi September 5 si pangthokchabani hairiba pangthoiba asi koigi tunggi haugalliba mahiroising asi koigi maraiba musibagi wakhallol amaga loinana masana thijariba sairengsina masabna lebak musibagi wakhallon ama laakanda maraiba maramdam hena nungsiba ayama oiraklaba matamda Manipurgi koigi amata ngairo Manipur se koi kanjaba koina Manipurda atopa koigi external forcing sina koina changsala kana koi ngasi koi hingbada koigi yamna aki tujung phawrga leiba si koigi naha singsina koigi yamdam si koi athauba singna ngapiramba ama khakni habagi wakhalonda koi buthokcharaga koi sai ngasi koi pangthokchabani aba mahiroi singsina koi maraiba nungsibagi wakhalonda hena pung phaba hena jelagam matamda pung hawgalliba mahiroi sing amadi tung Manipur amada phaba ma orimagi makta district ani sina sinjaba